ngasi mafam singda Christmas kumhaigi maike kiyadagi yaifa pausal pinarakle ngai cherakta koki khulai paiba singna Imphal East District ki jinga naknaba khul singda bom amadi nongmai yauna landara kre khun ngakpa singi maike degi su khut handuna matat khut thokna kre hari thaudoga tuda chapchana asokapan gi paudi leitri Manipur police gi fangwa pauna hai khulai paiba singa duna kangpopi district ki jing thakdagi sinam village tamna nongmai kaptharakpani amadi thaudok asigi pau fangbaga henba security singma fomaduda thomjin ki hari haukiba leiba kokpa nimita su khulai paiba singa security force singa Imphal East District ki manung chanda leiba uyok jing manaki thamna popida khut thokna khiba leikre haina police ki makedigi fangba pau asina makhatari ningsingba yai haukiba chai gi me dagi thoklakliba irang asida mioi chaniyankhai hena thawai mangkiba amadi lising kayana yum kai mai chakhiduna lengakna semba yum singda saidangduna leirakhrabani loinina kayana thiva khangdana lakli ngasi mafam singda Christmas kumhaigi maike kiyadagi yaifa pausal pinarakle ngai cherakta koki khulai paiba singna Imphal East District ki jinga naknaba khul singda bom amadi nongmai yauna landara kre khun ngakpa singi maike degi su khut handuna matat khut thokna kre hari thaudoga tuda chapchana asokapan gi paudi leitri Manipur police gi fangwa pauna hai khulai paiba singa duna kangpopi district ki jing thakdagi sinam village tamna nongmai kaptharakpani amadi thaudok asigi pau fangbaga henba security singma fomaduda thomjin ki hari haukiba leiba kokpa nimita su khulai paiba singa security force singa Imphal East District ki manung chanda leiba uyok jing manaki thamna popida khut thokna khiba leikre haina police ki makedigi fangba pau asina makhatari ningsingba yai haukiba chai gi me dagi thoklakliba irang asida mioi chaniyankhai hena thawai mangkiba amadi lising kayana yum kai mai chakhiduna lengakna semba yum singda saidangduna leirakhrabani loinina kayana thiva khangdana lakli